Imphal East ki manung channa wakhada Manipur University of Culture saba yaroi haina wakha khulgi miyamna athingba thamlakli. Lok Sabha ki taret chuba amadi aroiba tangka ki mikhal Union Territory ama ayauna state taret ki apunba constituency yankhaiga mapan da bot thada nakre bot thada bagi changcha da humpu dasmik ani ama yauki. Amasung Manipur na ngasi hiram khudimagta awat pa kaya nangliba si National Party singgi mapal tangduna hinglubadagin haina NEIDP Manipur State na haidi. Mayam bukurumzari adom ni yengbiriba si Impact News ni ay mumuka salam na hauzi pungza si paubagi maruiba pausing mayam de pizari. Imphal East ki manung channa leiba wakhada Manipur University of Culture saba yaroi haina wakha khulgi miyam na athingba thamlakli. Ngasi Manipur Press Club ta pangthokiba paugi mifam amada Wakha Youth Club ki President Mayang Lambam Bismana Hai Hauzik University sanaba thaurang tauriba mafam asi yauna umangi pak chauraba mafam asi kumza lishing amaga chamapan marifudara tarukta Manipur Darbarna Pirambani Wakha gi miyamna hingbada changadaba yadraba sing sizinanaba amadi umang Yokhat nabagi dama reserve oina thamlamba lamsing asigi ayamba saruk university sanaba laingakna paikhalakpada khunja singna ayetpa athingba amata pidana lakpani adubu laingakna khunja sing tanaramdana university sanabagi lam hectare kuntraga nipan rom forest clearance lawnaba Ministry of Environment and Forest and Climate Change taki ayaba lawnaba honaramba amadi lam asi manung channa lam hectare Nipan lom khunja singgi sizinanaba thambiu haina mari lainaba singda hanana haikhrabasu ngasi fawba laingak na midyeng changlak tabana maram oiraga khunja singna wakhada Manipur University of Culture saba yaroi haiba warep asi lawrakpani haiki ado khoi nai sina lampak to ne hojiki jaga sine si khatang thadok piro atai din na loni mo jaga koi ML saib na loni bo loro saring phum sa garo masi se sai pi ba jaga koi wakha gi ning thak darbar na khoi gi dang ta pin ba jaga re ado mala lona tanan dabje ado thoji mana kela so ne tanan si jo local koi villager singe aya bam ya koi sign to tong ne gi ba am leite masi si bak sa ga ne sei si bak sa ga ne ha ba se koi na haine gi ba ina gi ba document leite ba Madai koi khunja singna asau ba lona na ado tar ka masi koi na mona 10 times chatlaga masi gi mate kim thadok pi haibda mana yaraktra bani na hoji lairiba koi ni hoji oreba Manipur gi University of Culture je yarakade pung thing thinglaga salugum je akoi hani khalji kain da dum tham ma je habi gi phirep to koi khunja Manipur na ngasi hiram khuding makta awat apakaya nangliba asi National Party singgi mapal tangtuna hingba tamluba adugi mahaina ni haina Northeast India Development Party NEIDP Manipur State ki Vice President O Males na phongdorakli wafam asingasi kwakathel da leiba O Males ki yumda kunma thoi nauria pakhang lakpa kendra NEIDP committee na sinduna party asida nauna yawgadaba member singgi ming chanbagi thauram da haikibani Males na makata na haikibada Manipur asi matam amada mipal tangtaba lamdam asiki pothok khaktana leiramba lamdam amani adubu Manipur na India da pulluraba matungda lamdam asi center na pirakpa senthang kharana leibak ngakpa lamdam ama tapna oirakhi Manipur gi masagi leijaba resource kaya aikoina sizinaba phangba ngamdri center na su lamdam asida thabak Pangdriba mioi kayada thabak piba yaba industry ama fawba semgatri masigi mathakta regional party na panba matamda semgat chagalamba industry kraya ngasi di amata sizinaba yadana mangduna leire maramasina Manipur miyam na NEIDP bu mapangal kanhanbiu loinana ngasigi membership enrollment gi thoram asida kendra asigi mioi lishing amana NEIDP da yaugani aduga athuba matamda kendra asigi member sing lising tara yohangani haina phongdoki subham khangdabagi akoina ngasi leliba se ngasi akoina national party da akoina churubadagi national party gi wakhalda leirubadagi ne ngasi akoina waribase delhi dagi paisa lorudragadi ngasi akoigi sarkar ngasi hingbang amdribase ngasi akoigi wa culture leitabani NEIDP pandamdi imung amada mi ama thabak piban Manipur gi people singda sahi mangada suksoi soidana koi anouba mangal ma koi soidana uganeba akoi gi Manipur da su resource mayam ma koi leiriba sana thoi lupa thoi chromite thoi punamak thoi ba haiba policy akoi na ngasi yengjan bideba makoi gi regional party MPP na industry mayam ma linkhalami congress na BJP na ngasi industry singasi muthaliba sini pol
Manipur miyamna thazaba afaba laingak ama leitabana ngasi lamdam asida mob justice ki wathok leiribani haina Manipur People's Democratic Front ki secretary S Samungona phungdorakre wafam asingasi Manipur Press Club ta pangthokiba paumi shinga unaba amada mahakna haikibani Samungona makata na haikibada ngasi lamdam asida no makangdana tongan ba makhalgi wathok kaya thokli wathok sing asi mari leinaba laingaki loisangna amatta matam chana loishinba ngamdri masina miyamna police amadi courta thazaba ngamdre maramasina lainga ki loisang pumnamak asibu mamai chumgadawriba luchingba sing khanba matamda miyamna thamoi shengba ama mathautai bota sel lawbagi hainabi thadoklasi loinana party asina lakliba me kunga taruktagi manipur sinba thungna chathagadawriba stop mob justice haina thaba poster campaign da miyamna saruk yabinaba phungdokhi पुलिस की मॉडल से कदा इधर लेकर गया है वैसे पुलिस डिपार्टमेंट पाइबा होम पाइबा मिनिस्टर खंगने अदोई तारी सरकार से जिकी नतना 1972 हाई तारेने अदुदगिना स्टिल नाउ गवर्नमेंट से गुड गवर्नेंस ओई ओइदेदी थोलैबा मॉब जस्टिस से सिनसु यामना लाइरबा अदुम खुदम अमने अदुना मोब जस्टिस थोलैबसे गुड गवर्नेंस लेतबदगिनी सरकार ने गुड गवर्नेंस लेबा मतम मदुदैदा पुलिस डिपार्टमेंट दा थाजबा लेरबा अदु होइतारगदी मोब जस्टिस से थोक्तबा याय चलिबा सही असिगी ओइना नारा जर्नलिस्ट अवार्ड ईस्टर्न स्टैंडर्ड की फाउंडर एडिटर अमसुंग आमजू की फाउंडर जनरल सेक्रेटरी सोरोखाइबम नलेंद्रदा खुसिनखरे अवार्ड असि विश्व संवाद केंद्र मणिपुर न सिंधुना ऑल असेंबली रोड लेबा हिंदी परिषद की हॉलदा पांगथोकपा तरेत सुबा दिवारसी नारा जयंती की थौरमगा मरी लेना खुसिनखिबनी थौरम अदुदा सरुक याखिबा मालाविया इंस्टीट्यूट ऑफ जर्नलिज्म वाराणसी की प्रोफेसर एंड डायरेक्टर डॉक्टर ओम प्रकाश ना द कंट्रीब्यूशन ऑफ आदि पटिकार नारा टू दी ग्लोबल जर्नलिज्म हाइबा टॉपिक ता वांगांखी कैथलिक स्कूल कांचीपुर न कंगलैपा कम्युनिस्ट पार्टी मिलिटरी काउंसिल ता सिंगनबा हौरक्लबनिना स्कूल असिगा मरी लेनबा स्कूल की ओजा यावना मरी लेनबा सिंग लुप असिगी येकनबा ओइना लौगनी अमदी लामबुंग ओंथोकलगनी हाइना लालहौलुप असिगी मिलिटरी अफेयर्स ना फोंदोरकली लोना थिंग्रबा लालहौलुप असिना थादोरकपा चेरोल की मतुंग इन्ना चिंगनानिंगाई ओइबा थौदोक अमा थोकपा माली हाइदुना महैरोय अहुमगी अहल लमन्ना लुप असिदा वाकलकपनी लुप असिना कैथलिक स्कूल दा अतमनना मराल सीबनते थिगटपा हौरगनी हाइबनी लाइनिंग लाइशोनगा मरी लेना लालहौलुप असिना नाकलमरोमदा कैथलिक एजुकेशन सोसाइटी मणिपुर की मखादा लेबा तंपाकलम की इंस्टीट्यूट खुदिंगमकी मनुंगदा चर्च साजिनबा चर्च काबा अमदी लाइनिंग मरी लेनबा थबक थौरम सिंह खुदक्ता लेपकदबनी स्कूल द मिंग चनबकी थबक खुदिंगमक लाइनिंग फुरुप अमदी कांगलुप की खेनबा थमदना चथगदबनी हाइरकली इम्फाल वेस्ट डिस्ट्रिक्ट के मनुंग चन्ना थांगमैबन खोंड्राम सालुंगबा लेकाइदा लेबा जेनिम्स की न्यूरोसर्जन डॉक्टर खोंबानताबम वियास सिंह की युमदा सखंगदबा सिंहना बॉम लंगसिंदुना पोखाइहनख्रे लाइबक फबदगी अशोक अपंदी याहौद्रे थौदोक असि ngarang numidang pung 10 minute nifuga humdoi chatpa matamda thokibani loinana ngasi ayuk Imphal West District ki SDPO Amarjit na luchingba tim amana mafam adu da chatuna yengsinki pokai kraba bom adu Chinese hand grenade oigani hairi imung manunggi miyoi singna phongdorakpagi matung inna kanagumba amataga ningai sangdanaba amadi dimana chingba amata leite thaudok asi kanana kari maramgi chatharambano haiba adu sengdok piraknaba phongdorakli Imphal West Commando की टीम नंगसिसु थंगाल बाजार अमदी पौना बाजार दा लेबा होटल सिंह दा चंगदुना नत्तबली चटप सिंह फागत नबा ड्राइव चथखरे Imphal West की एडिशनल एसपी ऑपरेशन ए गणश्याम शर्मा की मिटिंग मखादा ngasi अयुक पुंग 12 मखाइदगी नुमित युंगबा मतुंग पुंग 12 मिनिट कुन फावा होटल एवेन्यू होटल निरन लॉज पोलो इन होटल GM अमदी होटल एम्बेसी दा चथखिबा ड्राइव अदुदा होटल GM दगी नुपा अमगा नुपी अमगा फागत की हाइरी फारबा मियोय अनि अदु मखाताबा वाहंग पाहोंग चथनबा सिटी पुलिस स्टेशन दा सिनखरे हाइरी
ngarang Imphal East CJM Court Complex ta thokiba thodok adugi matangda JAC against brutal killing of Khunjamayum Arun Mitai gi Maikai degi CJM Imphal East ki just da lale haijakre thodok adugi matangda All Manipur Bar Association nasu JAC amadi Bamon Kampugi miyamna waraudana ba haikre thodok aduga mari lainana paumi shinga unaba amada JAC ki secretary Rajiv Thangshabam na hai ngarangi laibak thiva thodok adu leikidraba KS Arungi mishiga mari lainana khoisaunaraba miyamda advocate Navachandrana athiba wahai wata kaya sizinabaga loinana miyambu lathi charge amadi nomai kapsalo hairakpadagi thokibani thodok asigi matangda laingakna chapchaba mityeng changbiu achumba puthoknaba hotnabiu haina appeal tawrakli ngasi paugi mifam aduda saruk yakiba Women Against Crime ki secretary A Robitana thodok adu laibak thibani loinana organization asina Bamon Kampugi miyamgi mahut sillaga soikre haina phongdokre secretary asina makhatana KH Arun mihata chenaba miyoising athuba matamda Imphal East ki SP na puthoktuna miyamda khanghanbiu loinana fazinduna thamliba nupi taraga humdoi busu thadokpiu haina appeal tawki ngarang megi tarik 19 CJM Imphal East thokiba thodok adu advocate Navachandrana JC amadi Bamong Kampugi miyamda mihat asigi thawai chakna kamna ringai tanjada akanba athiba wahi wata nganglaga police miyambu phajalu lathi charge tawsalu nongwai phaw kapsalu haibana chingba loinana pressman amabu thauri pairaga phuge tawbagi thodok thokiba lebak thiba thodok adudagi thokibani haina JC gi maikai dagi thamjage rangi thodok adu Imphal West Police na Lamphel Court Complex ki gate ta miyamna changmad athingba thamlamlagadi thom daba yaba thodok amani JC gi maikai dagi CJM Imphal East Court ki judge bu lankhre haijari loinana All Manipur Bar Association bu Bamong Kampugi praja singna thokiba lebak thiba thodok adubu waro bidana JC gi maikai dagi amu Manipur Sahitya Academy Award Fangraba Laikhidraba Saknairaba Aiba Elangbam Dinnamanigi Punsi Amasung Khorirol Haiba Hiramda Symposium amangasi pangthokre Manipur Government ki Art and Culture Department amasung Writers Forum Imphal na sinduna Symposium adu Manipur Dramatic Union MDU ki hall da pangthokibani Thauram adu da Sahitya gi Pau Haina Mingthonba Journal amasu Fongki Loinana Writers Forum Imphal gi President Lamabam Birmanina Aiba Elangbam Dinamanina Iramba Wareng Saireng Amadi Mahaki contribution adubu Ikai Kumnaba Utpaga Oina Symposium asi Pangthopani Haiki GC Tumbra Koi Hanam Purung Kanare, Maki Matana like Masing Pai Hin Yamna Pumba, Lariki, Mogun Laiva Dugumba Lari Putopa, Aiba Mahaiva Targadi, Oja Dinamnisi Oi, Mahaki Kui Singda, Saireng da, Wari Machada. Symposium da phagi gi yaw de ihuldo adu kayam yawbagi haibdo puthona bagi damakta akhui mayam changna honamina bani dinamni di saying su I lila su I translator su oi wari macha su I magna phangiba Sahitya Academy Award si wari macha da phangbani aduna mag si khoina singtha ba ya ba mipa mani hana lawjeraga symposium si puthokse Lamdam asigi puwari degi leijaraklaba folk dance yokhatnabagi pandamda Thobal athokpamda state level folk dance festival pangthokre festival adu athokpam Khunau Art and Culture Academy Thobal na sinduna athokpam Khunau da leiba community hall da pangthokibani lamdam asida leiriba tongan ba art and culture gi organization singdagi artist singna makhal kayagi jagoi sing utkhi Kuman Ninthau Sinbegi Thauram Pham Thadokpa ngasi Ningthau Khongda leiba Radha Mantapta pangthokre ingkumja lishinga maga chanipan ga supna ahumdagi hauna chatharaklaba Ningthau Sinbegi Thauram aduda Hindu lining changlakpa dagi Kuman Ningthau bu Kala Ras haina Mingthol lamba adu thindokhi Chanabi lining laishon ga loinana Hindu gi Mingthol adu handoktuna Pari Puri dagi Kauram laba Kuman Ningthaugi Mingthol Kauki Radha Mandav Seva Committee na sinduna pangthokiba thauram aduda RK Jiten bu Kuman Ningthau oina sakhangki Matang swais da break am lauzage break ki matungda Manipur dasu kuntraga taruk suba International AIDS Candlelight Memorial Day gi thauram pangthokibagi pau amati Manipur amasung malem gi tongan ba I pau sing puduna lakchage Impact News pu mideng taduna lebiu mayam bu amuka na taram na oksari bulletin asigi makha daba pau mayam da pizari
State asidagi HIV/AIDS mapung phana muthatsi hairabadi laina asina maram oiraga miyamda lairiba stigma asi mapung phana muthatpa mathau tai haina Nirvana Foundation ki secretary Sobana Sorokhaibamna phongdorakli wafam asi Nirvana Foundation asinduna ngasi Khurai Tinsit Rota Laiba Foundation asigi office ta pangthokiba kuntraga taruk shuba International AIDS Candlelight Memorial Day 2019 gi Thauram da phongdokhibani thauram aduda Sobana na hai stigma na maram oiraga laina asi lotsinduna thamba amadi mapung phana muthatpada thingtha hanbagi achauba maram oihali adubu matam amada miyamda lairamba stigma gi chang adudi yamna hanthare haiki HIV/AIDS ka sagon lairiba chino myam se mogi rights myam se koina phanganba ana numitsi sta koina koi grassroots level yimong the awareness program tawraga HIV/AIDS ka sagon lairiba chino myam se mai rights myam se fight to hanba mokoi su mogi right myam se aware hanba aduga punna akoi Manipur se HIV free oiba samasama orakna nabagi mayongda changchan jarakpan kai lekai da lairiba HIV ka sagon laiba chino myam se handana yeng bigano mokoi gi laiba issues myam se puthok piro every district ta hojik treatment aise lairabni na aduda puthok piraga treatment se to holaga punsi se marek ma hau thokna ro samaj se sa yamna fruitful oiba yam contributing oiba citizen amoina mayam na honna miraga Manipur dagi HIV free oiba samaj sama plop Manipur Network of Positive People MNP Plus na susinduna kontraga taruk suba International AIDS Candlelight Memorial Day ki thauram pangthokre ya school Hirung Hanba Laikaida Laiba Lub Asigi Sanglenda Pangthokiba Thauram Aduda Saruk Yakiba Singna HIV/AIDS na maram oiraga Laikhidraba Singi Mafamda Ikai Khumnaba Utpa Oina Maira amasung hailai katuna ikai khumnaba utki thauram aduga mari lainana MNP Plus ki president L Deepak Nahai India ki oina yengbada Manipur na HIV/AIDS khwaidagi wangba state ama oiri asigumba fibam asi yauraba fawba state government na tawpham thokpa thawba itau tawdabagi mami chauna tari haina phongdorakhi akhui lak kuntha ka taru kuntha se tang leijaba akhui lamsida mi se 30 dagi na 40,000 bok se aba HIV positive oi adana akhui lam atai atopa compare tawna matamda Manipur became the highest state in the country amana yam nuai tri se akhui gi state AIDS control society da leise ose Nagaland government na bok da subsi hele akhui da mi ni pu he na hang le akhui se beken oi le akhui na haijerin sina hang ga le riwa beken posting se hapsen bio so that beken posting se yang phala agadi they can reach out to all the look and corner. Ya school Radha Mandav Mandop tagi chinga kham laikai gi manung fawada numidang athengbada thokliba thodok wathok sing asigi yenglaga ngasi me taraga mapan dagi hairiba jaga sing asida hangliba dukan amadi pan dukan singna numidang pung tara dagi hena hangdana ba ya school neighborhood watch committee gi cherola man hairi committee gi wafam asi kanagumbana Thawoi Drabadi legal action Lokhatkani Hairi, Loinana Hiramasida, Lamdamasiki Maira Paibi Amadi CSO Singnasu, Midyang Changbinaba, Cherolasina, Makatana Putning Chingsilakli. Manipur da Ihan Hanbo Inangasi Miss and Mrs. Glove India ki audition Pangthokre, audition adu Singzamai Delaiba, Gold Gym da Pangthokibani, Miss and Mrs. Glove India Asi Maru Oina, campaign against human trafficking, let's make a play to set them for free haiba wafam da yumpham oiraga India gi tongan ba mafam singda audition pangthokpani Suba Mangalam event na sinduna pangthokliba beauty pageant asi state asidagi khangal abasing adubu India pumbagi oina amuk changdam nagadavani Miss and Mrs. Globe India 2019 Manipur audition si Manipur di han ba oina sinbani human trafficking je khoina pamjadabana maram oituna khoi gi beauty pageant gi through dagi causes mayama tawraga khoina khoi gi hagolar gi ba huji pamjari ba nupi macha sing amasung yum palibi nupi macha mogoi singda aduma platform ama pina bagi damakta tawjaba adugumba beauty pageant ni sidagi mo khoina Manipur dagi khangalaga hairiba moije Delhi da mu 20 day 29 da June gi moina Manipur represent toroga India gi mu compete tawgadaba aduga India gi compete toro matung da maduda mu taraga di international gi amu akoina mathang amu sillaga hairiba platform ji pijeba hai Housing Manipur State Cooperative Bank Limited ki managing director oiriba Ahantem Subhasna IS oina fam
कारकपदा मणिपुर स्टेट कोऑपरेटिव बैंक एम्प्लॉइज एसोसिएशन ना महाकपु हराव तयामना ओक्तुना इकाई खुमनाबगा लोइनना पुकनिंग थगतख्रे थौरमदु ऑल असेंबली रोड ता लेबा मणिपुर स्टेट कोऑपरेटिव बैंक लिमिटेड के कॉन्फ्रेंस हॉल दा पांगथोखिबनी थौरमदुदा मणिपुर स्टेट कोऑपरेटिव बैंक की जनरल सेक्रेटरी ओइरिबा एस बिरेनना अहंथेम सुबासना बैंक असिगी एमडी ओइरकपदगी पाइखलखिबा चाखत थौरांग सिंह सिंथाखी लोइनना मतुंग तारकपदसु बैंक असिबु चौखटनाबा होनाबदा सरुक याबिनाबा हाइखी अहंथेम सुबासनसु बैंक असिगे चौखट थौरांगदा पांगबा याबा मतेंग पांगनी हाइबगी थाजबा पीखी कैसामथोंग कॉन्स्टिट्यूएंसी की मनुंग चन्ना लेरिबा क्लास 10 अमदी 12 तमलिबा माहिरोई सिंगदा लेमना कोचिंग की खुदोंग चाबा पीगदबा सेंटर अमंगसी हांगदोखरे कैसामथोंग टॉप लेरक्ता लेबा ngasi राष्ट्रलिपि स्कूल दा हयेंगदगी चथगदौरिबा कोचिंग क्लास असिगी मांगोइनना ngasi मोइरांग निंगथौ लेरक मनिंग मांदबता सेंटर असि हांगदोखिबनी ऑल डेवलपमेंट कमिटी कैसामथोंग केंद्र अमसुंग ngasi राष्ट्रलिपिना पुन्ना खुसमनदुना पांगथोखिबा थौरम अदुदा सरुक याखिबा मणिपुर फिल्म एक्टर अमदी सोशल वर्कर महेश थोंगनाउजमना डिजिटल गी इहो असिदा कॉन्स्टिट्यूएंसी असिना मकोक थोंगना चेनबा ngamnaba खोंथांग असि लौखलकपनी अहानबा खोंथांग ओइना केंद्र असिगी लाइरिक तंबा फंगद्रबा अंगांग मरफू रोम तोंगान तोंगानबा प्राइवेट स्कूल सिंगदा एडमिशन तौरबा मतुंग मखा चथरकपा ओइना सेल लेतबना मरम ओइरगा कोचिंग चटपा फंगदना लेरिबा माहेरुई सिंगबु लेमना माहै तमहंदुना मसक नाइबा मियोय अमा ओइहन्नबगी पांदमदा सेंटर असि लिंखतपनी हाइरि कोचिंग क्लास असिदा लमदम असिगी सकनाइरबा ओजा कयाना माहै ताकपी तंबीगनी मखाताना कोचिंग बैच खाइदोकपगा नत्तना मॉक टेस्ट न चिंगबा पांगथोक्तुना माहेरोई सिंगदा अफबा मखलगी माहै ताकपी तंबीगनी हाइना फोंदोखी ममा मपा सिंग से मिक्स फीलिंग्स ओरे हुजिक से आई इचा से पास तौरे हाइबगी हराउ सिरा मथंग चही की कोचिंग चटनबा नत्रगा स्कूल चटनबा एडमिशन की मथा सासिरा हाइबगी नुंगाइबमसु नुंगाइतबा फीलिंग से उबम मतमदा अनि याम नुंगाइजदबा हाइतारे कोचिंग सिनल हुजिक लौरिबा पैसा से हुजिक अदुकी मतिक यामे यामबसे मोय बिजनेस तो क्रिटिसाइज तौजबा नचदे अखोय ngamjadaba family ददी याम तिन वारे अंगांग दुसो हायन निंगबने ममा मपाना हायेंगदगी खोय डेट 20 सिदगी रेगुलर क्लास ओइन चछजरगदी खोय कैसामथोंग केंद्रगी ओइना क्लास 10 का 12 का फ्री कोचिंग खोय हौदोक जरे अदुग हायेंगदगी दी अदुम रेगुलर क्लास लोइनमक चथजरगनी सिदा खोय CVSE तबगी अदुम स्टूडेंट्स दैदी बोर्ड की काउंसिल की लोइमक यावबा यारगनी अदु मथंग चहीदगी इशोना मंगोन पिबिरगदी क्लास 11 जो हपसिनजगेन लमदम असिदा लेरिबा लैंगाकी अमदी लनाई हायर सेकेंडरी स्कूल सिंगना अफबा माहिरोई खंगतलगा मागी स्कूल सिंगदा तमहन्नबा चथरक्लिबा थवोंग असि तोकदबनी हाइना स्टूडेंट्स यूनियन ऑफ कंगलैपाक सुकना थादोरकपा चेरोलमदा हाइरी लोइनना Directorate of Education एसना लैंगाकी हायर सेकेंडरी स्कूल तरागा हुमदोइदा मिंग चन्नबगी टेस्ट पांगथोकदौरिबा असिदा कंपार्टमेंटल दा पास तौरकदौरिबा माहेरुई सिंगी चादा तरा खाकदबनी हाइना चेरोल असिना मखतारकली तरागा तरेत सुबा लोकसभा मिखल की तरेत सुबा अमसुंग अरोइबा तांका की मिखल यूनियन टेरिटोरी अमा याउना लेबाक असिगी स्टेट तरेत की अपुनबा कॉन्स्टिट्यूएंसी यांखैगा मापनदा अकनबा चेक्सिन थौरांगा लोइना ngasi मिखल की वोट थादनखरे वोट थादनखिबगी चांग चादा हुंफु दशमिक अनि अमा यौखी ngasi अयुक पुंग तरेत तगिना नुमिदांग वाइरम पुंग तरुक फावबा वोट थादनखिबा कॉन्स्टिट्यूएंसी सिंग अदुदी पंजाब अमसुंग उत्तर प्रदेश की ओइना कॉन्स्टिट्यूएंसी तरागा हुमदोई वेस्ट बंगाल की सीट 5 बिहार अमसुंग मध्य प्रदेश की सीट 9 हिमाचल प्रदेश की सीट 3 झारखंड की सीट 3 अमसुंग सतीश गापीगनी चंडीगढ़ की सीट अमनी मिखल असिदा वोटर करोड़ 10 हेनबना प्राइम मिनिस्टर नरेंद्र मोदी याउना मिरेप चमापनगा तरागा निपानगी मराइबक लेपकदौरी लोइना ngasi मिखल मनुंगदा वेस्ट बेंगल अमदी मध्य प्रदेश की पोलिंग स्टेशन खरदा मिखल गमरी लेना इरांग कया थोखी लोकसभा की मिखल की वोट मसिंग स्टेट असेंबली मरी हाइबदी ओडिशा आंध्र प्रदेश अरुणाचल प्रदेश अमदी सिक्किम याउना पुन्ना लाक्लिबा मे कुनगा हुमदोइदा थीगदबनी हौजिक सानबगी पाव न्यू दिल्ली की त्यागराज स्पोर्ट्स दा पांगथोखिबा मरीरक सुबा इंडिया ओपन इंटरनेशनल टाइकोंडो चैंपियनशिप 2019 दा गोल्ड मेडल लौरख्रबा केएस ग्रबिता अमदी स्टेट लेवल योग कॉम्पिटिशन दा गोल्ड मेडल लौरख्रबा मेरिना गोलमई अनिबु
taramna okpagi thauram pangthokre ngasigi thauram adu Thangmaiban Kendra Development Organization takdona sinduna Khuyathong Community Hall da pangthokibani Budokan Karate Du Masanagi Tongan Tonganba National Amadi International Championship Marida Saruk Yaduna Medal Kaya Laurakraba Kanglai Sports Academy Kanglai Shagi Sanaroi Shing Okpagi Thauram Ama Pangthokre Thauram Adu Academy Asina Sinduna Kyamgai Haibong Makong Ground da Pangthokibani Loinana Kuntraga Taruk Shuba Budokan Karate Du India National Karate Championship 2018, South Asian Sports Championship 2018, International Sports Championship 2019 amadi 4th Northeast Sangai Budokan Karate Du Championship 2019 da Sarugyaruba Kanglai Shaki Sanaroi Kuntraga Tarukta Achamba Khudol Piduna Ikai Khumnaba Utki Youth Club Uripok Achom Laikaina Kungatare Suba Youth Boys State Level led Sapam Ongbi Surjalata Devi Memorial Basketball Championship ki champion oikre Sapam Devan Singh ki Senthang Makhada Manipur Basketball Association sinduna ngasi Chinga Makhada laiba Model Club ki basketball court ta sanakiba basketball championship ki final match ta Youth Club Uripok Achom Laikaina YPHU Lalambung Bupanjil Nifuga Taret, Nifuga Tarukta, Maithiba Piba Ngamki. Chathariba basketball tournament asida YPHU Lalambungi Sanaroi, Tenson KH na Punna Panjil, Maudra Chanduna, Best Scorer ge Manafang Bangamki, Championship asigi ngasi, Loishinbeki Thauram Aduda, Manipur Basketball Association, Amasung, Lamdam Adugi Masak Nairaba, Mioi Kayana, Makok Matang Takraba, Sanaroi Amadi Tim Singda, Manamatum Kaya Kudol Tamki. Chatharakliba Basketball Championship asida Nupa Macha ki team Taruk amadi Nupi Macha ki team Anina Saruk Yaki. Trau FC Kwakatel Hero Second Division League Final Round ki winner oiba ngamkibaga loinana Hero I League ta maphamama kanba ngamkre. All India Football Federation ge mityeng makhada chathariba Hero Second Division League Final Round ge ngasi Kumalampak Man Stadium da sanakiba Trau FC Kwakaten ge yamna maru oiba manga suba match aduda Yumbu Trau FC Kwakaten na away team ama oiriba Ozone FC Bengaluru bu Panjil ani amada maithiba piramlaga final league round asida match manga maithiba masak khangdana lakpaga loinana point taraga manga fangduna league asigi winner oiba ngamki tha asigi kunga manga da Kumalampak Man Stadium da sanagadaba Trau FC Kwakatel na yumbu oiduna team asigi aroiba league match aduda Jinga Vans FC Aijolga nungthilpung ani makhai taba matamda lamba taunaragani Anishuba State Level Ibudau Nongsaba Men's Open Football Tournament ngasidagi Karam Kangjebung Lampakta Pangthokpa Hokre ngasi Football Tournament asigi hawdokpagi achamba thauram aduda Manipur Legislative Assembly ki ex-speaker Karam Babudon Amadi Karam Lilong Nagar Panchayat Ward number 6 ki Vice Chairperson S Sanatombaga loinana lamdam adugi masak nairaba mioi kayana saruk yaki Tournament asigi ngasi ahanba sanakiba league match amada apunba FC Sagolbal amadi SDC Samurau anina match asigi apiba matamda Panjil amata chanaba ngamdana match asi draw chakhi Imphal West ki manung channa leiba Karam Awang Laikai Youth Club na sinduna ngasi degi pangthokpa haukiba football tournament asida team kunna group mari thokna khaidoktuna sarukyari haireng makhataba league match ani sanaragani Nipan Suba Mangsa Tabam Iboyaima Amadi Puinabati Memorial Sahi Yankai Amadi Humpugi Likam Knockout Kendra Wise Kang Tournament Ta Thongju Kendra Kangkhut Maipakre Satharakliba Kang Tournament Asigi ngasi sanakiba Manga Suba League Match aduda Thongju Kendra Kangkhut na Singzamai Kendra Timbi Kangkhut pu Panjil Taraga Taret Taraga Nithoida Maithiba Piba Ngamki Singzamai Kangkhut na Sinduna Chinga Mathakta Laiba Kangkhut asi
Kangshangda Chatharakliba Kang tournament asida Kangkhut Taraga Nithoina group Mari Thokna Khaidoktuna Saruk Yari Hayeng Sanagadaba Taruk Shuba League match ta Thangmaiban Kendra Kangkhut amadi Khundrakpam Kendra Kangkhut anina lamba taunaragani Tare Suba State Level Senior Squash Championship की champion के तोम्बना ओइख्रे Manipur Squash Racket Association सिंधुना ngasi चिंगमैरोंगदा लैबा San Anthony School की squash court सानखिबा senior man की final match अदुदा के तोम्बना and Premjit Pupanjil Taramathoi Taruk Taramathoi Taranithoi Taruk Taramathoi Amadi Taramathoi Tareta Maithiba Piba Ngamki Championship asigi manga Super State Level Sub Junior Boys की final dana Harvans na Dipraj pu point 11-6 11-8 amadi 14-12 ta Maithiba Piram laga Junior Boys की final dana Richina version bu point 11-6 11-7 amasung 11-6 ta Maithiba Piram laga champion oiba ngamki championship asigi Sub Junior Girls की final da Linthoina Minerva pu point 11-4 9-11 11-1 amadi 11-5 ta Maithiba Piram laga champion oiba ngamki tha sigi taraga taretagi shanaba haukiba championship asigi ngasi loisinbeki thoram aduda Imphal East ki DYASO Y Boni San Anthony School ki sports in charge TS Sundar amadi Manipur Squash Racket Association की President S Mohendro na championship asida makok mathang takraba sanaroi sing aduda mana mathum kaya khudol tamki अखोई इधर लेरिबा स्क्वाश हाइरे अखोई 85% ओलंपिक डिसिप्लिन नत्रबसु एशियन गेम्स की डिसिप्लिन की कॉमनवेल्थ की ओइरिबनी इंडियन ओलंपिक ने रिकॉग्नाइज द नेशनल गेम्स ता अखोई सरू यारबा अदुंबा इवेनिना अखोई 100% पिहनिंगी मथंगददी सैनिकदगी थोरकलिबा प्लेयर्स सिंग असिदगी अखोई सेंट एंथोनी दगी हेना पुथुकपिरो अरोइबदा बुलेटिन असि की हेडलाइंस अमोना मियाम दा थमजगे Imphal East की मनुंग चना लेबा वाखदा Manipur University of Culture साबा यारोय हाइना वाख कुल की मियामना अथिंबा थमलकली लोक सभा की तरह सुबह मदी अरोइबा तांका की मिखल यूनियन टेरिटरी अमा यावने स्टेट तरह के अपुनबा कॉन्स्टिट्यूएंसी यांखैगा मापन द बोथ थादनखरे बोथ थादनबगी चांग चादा 9.2 यौखी अमसुंग मणिपुर नंगासी हिरम खुदिंगमक्ता अवाटपा कया नंगलिबा असि नेशनल पार्टी सिंगी मपाल तांगदुना हिंगलुबदगिनि हाइना NAIDP मणिपुर स्टेट ना हाइरी